ꯈꯨꯡꯒꯪ ꯑꯃꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯒꯤ ꯁꯦꯟ ꯇꯣꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯍꯣꯇꯦꯜꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨꯗ ꯂꯨꯄꯥ 10,000 ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯍꯣꯇꯦꯜ ꯀꯥ ꯑꯃꯇ ꯌꯦꯡꯒꯦ" ꯍꯥꯏꯔꯝꯂꯒ ꯀꯥ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ꯫ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ 10,000 ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯟ ꯌꯣꯟꯐꯝ ꯑꯃꯗ ꯆꯠꯂꯦ, ꯑꯗꯨꯒ ꯌꯦꯟ ꯌꯣꯜꯂꯤꯕ ꯃꯤ ꯑꯗꯨ ꯂꯨꯄꯥ 10,000 ꯑꯗꯨ ꯄꯤꯁꯜꯂꯤ꯫ "ꯁꯦ, ꯑꯩꯅ ꯅꯍꯥꯟꯒꯩ ꯅꯉꯣꯟꯗ ꯁꯣꯠꯂ ꯁꯣꯠꯂꯒ ꯆꯥꯈꯤꯕ ꯌꯦꯟ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯅꯤ" ꯍꯥꯏꯅ ꯄꯤꯁꯜꯂꯤ꯫ ꯌꯦꯟ ꯌꯣꯟꯕ ꯑꯗꯨꯅ ꯂꯨꯄꯥ 10,000 ꯑꯗꯨ ꯄꯥꯏꯔꯒ ꯁꯪꯒꯣꯝ ꯌꯣꯟꯕ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯤ, ꯑꯗꯨꯒ ꯄꯤꯁꯜꯂꯤ꯫ "ꯁꯦ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯁꯪꯒꯣꯝ ꯁꯣꯠꯂ ꯁꯣꯠꯂꯒ ꯂꯩꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯅꯤ." ꯁꯪꯒꯣꯝ ꯌꯣꯟꯕ ꯑꯗꯨꯅ ꯑꯃꯨꯛ ꯄꯥꯏꯔꯒ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛ ꯌꯣꯟꯐꯝ ꯑꯃꯗ ꯆꯠꯂꯒ ꯑꯃꯨꯛ ꯄꯤꯁꯜꯂꯝꯃꯤ꯫ "ꯁꯦ, ꯑꯩꯅ ꯅꯍꯥꯟꯒꯩ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛ ꯁꯣꯠꯂ ꯁꯣꯠꯂꯒ ꯂꯩꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯅꯤ." ꯁꯟꯒꯤ ꯃꯆꯤꯟꯖꯥꯛ ꯌꯣꯟꯕ ꯑꯗꯨꯅ ꯆꯠꯂꯒ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯑꯃꯨꯛ ꯄꯤꯁꯜꯂꯝꯃꯤ꯫ "ꯁꯦ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯅꯪꯒꯤ ꯇꯣꯜꯂꯛꯈꯤꯕ ꯇ꯭ꯔꯛꯀꯤ ꯚꯔꯥ ꯑꯗꯨꯅꯤ" ꯍꯥꯏꯅ ꯄꯤꯁꯜꯂꯤ꯫ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯂꯥꯛꯑꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯃꯨꯛꯀ ꯄꯤꯁꯜꯂꯝꯃꯤ꯫ "ꯁꯦ, ꯑꯩꯅ ꯅꯍꯥꯟ ꯁꯤꯗ ꯂꯩꯔꯝꯕꯒꯤ ꯚꯔꯥ ꯇꯣꯟꯕꯗꯨꯅꯤ" ꯍꯥꯏꯅ ꯄꯤꯁꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯀꯨꯝꯊꯔꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯗ ꯑꯩꯅ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯀꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ, ꯑꯩꯒꯤ ꯂꯨꯄꯥ 10,000 ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ" ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯁꯦꯜ ꯇꯣꯟꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯇꯣꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜꯁꯨ ꯐꯪꯍꯧꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗꯒꯤ ꯑꯗꯣꯝ ꯀꯔꯤ ꯈꯪꯕ ꯉꯝꯕꯒꯦ? ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫